ꯑꯩꯒꯤ ꯇ꯭ꯔꯥꯏꯄꯣꯠꯁꯤꯅ ꯑꯩꯈꯣꯏ ꯌꯥꯗꯕꯅꯦ ꯑꯗꯣ ꯂꯤꯖꯨꯟꯅ ꯔꯕꯔꯅ ꯅꯞꯁꯜꯂꯒ ꯁꯦꯝꯃꯦ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯚꯤꯗꯤꯑꯣ ꯂꯧꯕꯤꯒꯦ ꯅꯍꯥꯟꯁꯨ ꯄꯨꯟꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯀꯥꯏꯗ ꯇꯨꯔꯕꯒꯦꯕꯨ ꯑꯗꯨ ꯇꯨꯕ ꯅꯠꯇꯦꯗ ꯇꯨꯕ ꯅꯠꯇꯦꯌꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯍꯧꯗꯕ ꯃꯣꯏ ꯅꯥꯔꯛꯇꯨꯅ ꯇꯧꯋꯦꯕ ꯃꯥꯅ ꯇꯧꯗꯣ ꯀꯩ ꯅꯥꯗꯦ ꯑꯃꯐꯥꯎꯕ ꯀꯩꯅꯣ ꯀꯞꯄꯁꯨ ꯍꯤꯗꯥꯛ ꯀꯥꯞꯄꯗꯣ ꯑꯗꯨꯁꯨ ꯀꯔꯤꯝ ꯅꯥꯕ ꯈꯪꯍꯧꯗꯦ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯑꯃꯨꯛꯁꯨ ꯂꯩꯔꯝꯈꯤꯅꯦꯕ ꯑꯅꯤꯔꯛ ꯁꯨꯔꯦꯅ ꯑꯩ ꯈꯨꯠꯁꯦ ꯑꯩꯅꯅꯦ ꯁꯨꯝ ꯈꯟꯕ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯩꯁꯦ ꯍꯥ ꯌꯥꯏ ꯆꯥꯅꯤ ꯑꯗꯨꯒ ꯆꯥꯏ ꯆꯥꯊꯣꯛꯑꯁꯦ ꯉꯥꯛꯇꯪ ꯇꯨꯝꯅꯕ ꯇꯨꯝꯃꯔꯣꯏ ꯇꯨꯝꯗꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯇꯨꯝꯊꯣꯛꯑꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯗꯥꯡꯁꯨ ꯉꯥꯏꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯉꯥꯏꯔꯦ ꯁꯨꯝ ꯃꯤ ꯏꯁꯟ ꯌꯥꯗꯦ ꯉꯔꯥꯡꯗꯤ ꯑꯍꯤꯡꯗꯤ ꯁꯨꯡꯇꯨꯝ ꯍꯦꯛ ꯇꯨꯝꯗ꯭ꯔꯕ ꯏꯃꯥꯁꯦ ꯀꯩꯅꯣ ꯌꯥꯔꯦ ꯂꯐꯣꯏꯒꯤ ꯃꯔꯤ ꯃꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁꯅꯥꯔꯤꯁꯦ ꯃꯆꯨ ꯐꯖꯕ ꯅꯥꯄꯤꯁꯦ ꯍꯧꯗ꯭ꯔꯗꯤ ꯈꯔ ꯐꯗꯧꯕ ꯅꯥꯄꯤꯁꯦ ꯈꯔ ꯈꯔ ꯐꯣꯏꯒꯦ ꯇꯧꯕꯅꯤ ꯂꯤꯟꯒ ꯊꯣꯛꯂꯛꯇꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯂꯤꯟꯕꯨꯗꯤ ꯊꯣꯛꯂꯛꯇꯦꯗ ꯏꯃꯥ ꯊꯣꯛꯂꯛꯇꯕ ꯌꯥꯏ ꯀꯂꯟꯗ ꯑꯩꯈꯣꯏꯗꯤ ꯇꯣꯏꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯆꯤ ꯃꯆꯤ ꯈꯔ ꯈꯔ ꯐꯣꯏꯌꯦ ꯍꯩꯅꯧ ꯃꯈꯣꯡ ꯁ꯭ꯋꯥꯏꯁꯤꯗꯤ ꯐꯣꯏꯕ ꯂꯣꯏꯔꯦꯕ ꯁꯤ ꯅꯥꯗ ꯍꯩꯅꯧ ꯃꯈꯣꯡꯒꯤꯁꯦ ꯑꯩꯈꯣꯏ ꯇꯥꯏꯒꯔꯗꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯇꯥꯏꯒꯔ ꯂꯩꯔꯝꯒꯅꯤ ꯃꯅꯨꯡ ꯆꯪꯈ꯭ꯔꯦꯕ ꯀꯩꯅꯣ ꯃꯣꯏ ꯌꯥꯝ ꯈꯣꯡꯃꯦ ꯇꯟ ꯄꯣꯔꯦ ꯏꯃꯥ ꯂꯐꯣꯏꯗꯣ ꯀꯕꯠ ꯁ꯭ꯄꯤꯠ ꯊꯨꯅ ꯆꯥꯁꯜꯂꯁꯦ ꯌꯥꯡꯅ ꯀꯥꯏꯗꯩ ꯇꯟꯅꯣ ꯍꯧꯔꯛꯑꯦ ꯑꯕꯦꯅ ꯑꯕꯦꯅ ꯍꯧꯔꯛꯑꯦ ꯊꯣꯡ ꯁꯥꯔꯒ ꯕꯣꯟ ꯀꯥꯟꯕ ꯄꯣꯔꯛꯑꯦ ꯆꯥ ꯇꯥꯔꯦ ꯁꯤ ꯃꯍꯤꯁꯦ ꯁꯤꯖꯤꯟꯅꯔꯨꯅꯣ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏ ꯃꯆꯥꯁꯦ ꯑꯃ ꯄꯥꯏꯔꯛꯑꯣ ꯈꯗꯤ ꯑꯃ ꯄꯥꯏꯔꯛꯑꯣ ꯒꯦꯞꯇꯣ ꯑꯗꯨ ꯂꯩꯔꯝꯗꯅ ꯑꯆꯥ ꯋꯥꯉꯥꯡ ꯈꯇꯥꯡ ꯈꯛꯇ ꯂꯩꯔꯝꯃꯒ ꯌꯥꯎꯔꯝꯗꯅ ꯁꯪꯒꯣꯝ ꯌꯥꯝ ꯌꯥꯝ ꯁꯦꯝꯖꯜꯂꯛꯑꯕꯅꯤꯅ ꯌꯥꯝ ꯑꯗꯨ ꯏꯁꯤꯡ ꯅꯨꯡꯁꯥ ꯐꯥꯎ ꯁꯥꯟꯅꯕ ꯒꯨꯂꯤꯁꯦ ꯆꯥꯃꯨꯛꯒꯤ ꯗꯤꯚꯥꯏꯁ ꯀꯪ ꯃꯉꯥꯅꯤ ꯉꯔꯥꯡ ꯃꯉꯥꯅꯤ ꯁꯨꯕ ꯁꯤꯗꯁꯨ ꯌꯥꯎꯅꯤꯀꯣ ꯑꯩ ꯀꯣꯟꯕ ꯌꯥꯎꯅꯤ ꯒꯨꯂꯤ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯒꯨꯂꯤ ꯀꯩꯅꯣꯗꯅꯤ ꯁꯦꯇ꯭ꯔꯥꯇꯅꯤ ꯌꯥꯝꯕꯨꯡꯗꯩ ꯒꯨꯂꯤꯔꯣ ꯐꯣꯇꯣ ꯂꯧꯊꯔꯦꯅꯦ ꯍꯣꯔꯦꯟ ꯄ꯭ꯂꯁꯇꯁꯨ ꯂꯧꯊꯣꯛ ꯌꯥꯔꯅꯤ ꯉꯁꯤꯗꯪ ꯅꯪ ꯅꯪ ꯀꯩ ꯇꯧꯁꯤ ꯁꯤ ꯆꯤꯟ ꯇꯩꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯀꯩꯅꯣ ꯀꯩꯅꯣ ꯑꯩ ꯍꯥꯏꯒꯦ ꯇꯧꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯇꯔꯨꯛꯅꯤ ꯇꯔꯦꯠꯅꯤ ꯅꯤꯄꯥꯜꯅꯤ ꯀꯔꯝ ꯀꯥꯟ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯩꯗꯤ ꯂꯧꯊꯣꯛꯑꯒ ꯃꯆꯥ ꯈꯤꯇꯪ ꯁꯥꯏꯅ ꯅꯞꯁꯟꯅꯤꯡꯉꯤ ꯁꯤ ꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯄ꯭ꯂꯁꯇꯔꯗꯨꯗꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛ ꯌꯥꯏꯗ ꯂꯧꯊꯣꯛꯑꯣ ꯑꯩ ꯈꯨꯠ ꯆꯔꯥ ꯍꯥꯏꯁꯦ ꯁꯤꯁꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ ꯂꯧꯊꯣꯛꯈ꯭ꯔꯁꯦ ꯍꯣꯏ ꯑꯗꯨꯅ ꯍꯥꯀꯠꯆꯕꯗꯣ ꯍꯥꯀꯠꯆꯔꯦ ꯇꯧꯔꯒ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯁꯨꯡꯇꯨꯝ ꯍꯦꯛ ꯇꯨꯝꯗ꯭ꯔꯕꯅꯦ ꯑꯩ ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯒꯅꯤ ꯇꯨꯝꯃꯤꯁꯦ ꯑꯗꯨꯝ ꯀꯧꯗꯅ ꯂꯩꯔꯕ ꯀꯅꯥꯅꯣ ꯀꯧꯔꯛꯏꯕꯨ ꯑꯗꯒꯤ ꯌꯥ ꯆꯤꯛꯏ ꯏꯃꯥꯅ ꯌꯥ ꯆꯤꯛꯑꯦꯅ ꯍꯥꯏꯔꯦ ꯍꯣꯏ ꯌꯥ ꯆꯤꯛꯄꯁꯦ ꯌꯥ ꯃꯔꯤꯅꯦꯕ ꯑꯩ ꯇꯤꯛꯏꯁꯦ ꯇꯦꯛꯄꯁꯤꯗ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯆꯩ ꯑꯃꯇ ꯄꯤꯌꯣ ꯌꯥꯗꯦ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨ ꯀꯩꯅꯣ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯝꯃ ꯆꯥꯈꯤꯕ ꯑꯃ ꯂꯩꯅꯤ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯒꯅꯁꯤ ꯄꯪꯆꯤꯛꯇ ꯆꯤꯛꯑꯕ ꯁꯣꯔ ꯍꯣꯟꯕ ꯌꯥꯗꯤ ꯁꯨꯃꯥꯏꯅ ꯆꯤꯛꯇꯨ ꯍꯧꯖꯤꯛꯁꯨ ꯇꯧꯔꯦ ꯑꯍꯤꯡ ꯇꯣꯡꯅꯤꯀꯣ ꯀꯔꯝ ꯀꯥꯟꯗ ꯀꯧꯔꯛꯏꯕ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯑꯗꯒꯤ ꯑꯉꯥꯡꯈꯩꯁꯦ ꯑꯃꯨꯛ ꯆꯦꯆꯦꯁꯨ ꯉꯟꯇꯥ ꯍꯧꯒꯠꯂ ꯆꯠꯂꯦ ꯑꯕꯨꯡꯉꯣꯁꯨ ꯄꯨꯡ 5:30ꯗꯅꯦ ꯇꯨꯏꯁꯟ ꯆꯠꯂꯤꯁꯦ ꯃꯣꯏ ꯇꯥꯈꯤꯅꯤꯅ ꯑꯩ ꯑꯗꯨꯝ ꯊꯣꯛꯑꯕ ꯏꯃꯥꯏ ꯃꯅꯥꯛꯇ ꯀꯞꯊꯣꯛꯑꯅꯤ ꯑꯩꯅꯁꯨ ꯑꯩ ꯐꯃꯨꯡꯗꯩ ꯂꯥꯎꯔꯅꯤ ꯃꯤ ꯀꯞꯊꯣꯛꯑꯅꯤꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯄꯨꯡ 4ꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯑꯦ ꯑꯗꯒꯤꯗꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯣ ꯀꯩ ꯃꯃꯤꯡꯑꯕ ꯀꯣꯀꯣꯏ ꯑꯗꯨꯝ ꯍꯪꯗꯅ ꯂꯩꯔꯦ ꯑꯝꯇ ꯂꯥꯛꯍꯜꯂꯣ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯥꯏ ꯑꯁꯪꯕ ꯃꯇꯝ ꯉꯔꯥꯡꯁꯨ ꯇꯧꯒꯦ ꯇꯧꯕꯅꯦ OT ꯍꯧꯖꯤꯛ ꯉꯁꯤꯁꯤ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯍꯧꯋꯦ ꯃꯉꯣꯟꯗ ꯍꯪꯅꯤꯌꯦ ꯆꯥꯔꯤꯁꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯐꯣꯟ ꯇꯧꯁꯤ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯁꯦ ꯃꯥ ꯁꯪꯀꯥꯟꯗ ꯑꯣꯄꯔꯦꯁꯟ ꯉꯔꯥꯡꯁꯨ ꯄꯨꯡ 7:30 ꯑꯗꯥꯏ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯂꯥꯛ ꯌꯥꯏ ꯑꯗꯨꯗꯤ ꯑꯅꯥꯕꯩ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯔꯣ ꯃꯤꯒꯤ ꯑꯣ
ꯅꯍꯥꯟꯗꯣ ꯄꯩꯁꯥ ꯄꯤꯈꯤꯗꯦꯅ ꯑꯃꯨꯛꯇ ꯑꯁ ꯅꯪ ꯍꯥꯏꯕ ꯄꯩꯁꯥ ꯄꯤꯈꯤꯗ꯭ꯔꯤ ꯀꯩꯒꯤꯅꯣꯅ ꯍꯥꯏꯕ ꯅꯍꯥꯟꯗꯣ ꯄꯩꯁꯥ ꯄꯤꯗ꯭ꯔꯁꯨ ꯁꯤꯗ ꯆꯥꯛ ꯆꯥꯔ ꯆꯠꯈꯤꯕ ꯍꯥꯞꯐꯝ ꯍꯥꯞꯆꯟꯕꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯟꯕꯤꯕꯅꯦ ꯑꯗꯨꯝ ꯁꯣ ꯂꯩꯔꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕ ꯐꯖꯕ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕꯅꯤꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯔ ꯉꯥꯡꯍꯟꯕ ꯉꯥꯛꯇꯅꯤ ꯁꯤ ꯁꯨꯝ ꯊꯝ ꯌꯥꯒꯗ ꯀꯩꯅꯣ ꯐꯤꯛꯁ ꯇꯧꯔ ꯊꯝꯕ ꯅꯠꯇꯕꯅꯤꯅ ꯉꯔꯥꯡꯁꯨ ꯌꯥꯝ ꯐꯖꯕ ꯕꯤꯖꯨꯟꯗ ꯍꯛꯀꯖ ꯍꯣꯠꯄꯤꯌꯣꯌꯦ ꯍꯣꯠꯂꯦ ꯄꯣꯜ ꯄꯤꯒꯦ ꯍꯛꯀꯖ ꯍꯣꯠꯄꯤꯌꯣꯌꯦ ꯂꯣꯛ ꯇꯟꯕꯤꯔꯛꯑꯒꯦ ꯂꯐꯣꯏ ꯌꯥꯎꯗ꯭ꯔꯕ ꯌꯥꯝ ꯁꯦꯠꯇꯦꯔꯥ ꯆꯥꯔꯦ ꯑꯩ ꯁꯦꯠꯄꯤꯔꯛꯑꯒꯦ ꯈꯨꯠꯇꯨ ꯅꯥꯝ ꯌꯥꯔ ꯁꯤꯕꯨ ꯑꯁꯝ ꯁꯥꯏ ꯕꯣꯜ ꯀꯥꯡ ꯑꯩ ꯈꯨꯠꯁꯥꯁꯤꯅ ꯀꯩꯗꯧꯕꯗ 이마 아두 빨개노? ꯑꯗꯨ ꯄꯥꯏ ꯌꯥꯔꯕ ꯀꯩꯀꯩ ꯁꯤ ꯑꯃꯨꯛ ꯂꯧꯈꯤꯗ꯭ꯔꯣ ꯂꯧꯔꯣ ꯆꯥꯊꯣꯛ 이마 이거 시디네 exercise 아무것도 없더니 이마 떼 그만 떠오르시고 ꯇꯧꯗꯣ ꯀꯩꯅꯣ ꯉꯁꯥꯏ ꯀꯩꯗꯧꯔꯦ ꯅꯪꯗꯤ 아이로 아이조 하우탱이 좀 때문에 또미니 ꯑꯩꯁꯨ ꯁꯤ ꯂꯣꯏꯁꯜꯂ ꯐꯠ ꯇꯨꯝꯃꯨꯏꯔꯦ 나랑 좀 나도 어떻게 날이 진짜 안 되네 이건데 ꯐꯖꯅ ꯇꯨꯝꯒꯗꯣꯏꯅꯤ ꯀꯥꯏ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯅꯨꯡꯗꯥꯡ ꯄꯨꯡ 2-3ꯐꯥꯎ ꯉꯥꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯄꯨꯡ 3 ꯃꯔꯤꯗ ꯍꯧꯗꯣꯛꯄꯁꯦ ꯇꯨꯝꯕ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯨꯝꯊꯔꯨꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯟ ꯆꯥꯔꯕꯣ? ꯍꯥ ꯇꯟ ꯆꯥꯔꯕꯣ? ꯍꯥꯏꯖꯧ ꯍꯥꯏꯅ ꯂꯣꯏꯔꯒ ꯇꯨꯝꯕꯗꯣ ꯀꯩꯁꯨ ꯌꯥꯏ ꯇꯨꯝꯗꯦ ꯇꯨꯝꯊꯣꯛꯍꯧꯔꯦꯅ ꯑꯃꯨꯛꯁꯨ ꯇꯨꯝꯃꯨ ꯌꯥꯗꯕ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯀꯨꯏꯔꯦ ꯇꯨꯝꯃꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯑꯗꯨꯕꯨ ꯈꯪꯗꯦ ꯋꯥꯈꯜꯒ ꯀꯔꯤꯝ ꯈꯪꯗꯦ ꯅꯍꯥꯟꯒꯩ ꯌꯥꯝ ꯈꯜꯂꯝꯃꯦꯕ ꯈꯜꯂ ꯅꯨꯡꯉꯥꯏꯅ ꯑꯥꯗꯒꯤ ꯃꯇꯣꯟꯗꯒꯤ ꯗꯣꯂꯥꯔꯗꯤ ꯑꯁꯤꯅ ꯀꯅꯥꯏ ꯊꯕꯛ ꯈꯣꯒꯦꯡꯒꯤꯔꯣ ꯗꯥꯏꯗꯨꯔꯣꯏꯒꯤ ꯃꯣꯏꯗꯤ ꯀꯅꯥꯒꯤ ꯑꯣꯏꯕ ꯃꯇꯣꯟ ꯍꯥꯏꯁꯦ ꯃꯇꯣꯟ ꯅꯠꯇꯦꯕ ꯀꯩꯅꯣ ꯑꯍꯥꯟꯕ ꯁ꯭ꯇꯦꯌꯔ ꯀꯥꯕꯗꯣ ꯑꯗꯨꯗꯣ ꯃꯊꯛꯇꯣ ꯅꯨꯡꯁꯤꯠ ꯅꯣꯡ ꯍꯥꯏꯖꯤꯜꯂꯛꯇꯅꯕ ꯖꯤꯡꯒ ꯈꯥꯖꯤꯟꯕ ꯑꯗꯨꯒꯨꯝ ꯆꯦꯟꯈ꯭ꯔꯦ ꯉꯁꯥꯏꯕꯨꯗ ꯑꯩ ꯀꯥꯡꯒ ꯃꯅꯨꯡꯗ ꯐꯝ ꯂꯩꯔꯝꯃꯤ ꯍꯧꯗꯣꯡꯒ ꯀꯃꯥꯏꯅ ꯆꯪꯐꯝꯁꯦ ꯈꯪꯗꯦ ꯐꯃꯨꯡꯗꯗꯤ ꯅꯠꯇꯦꯗ ꯂꯩꯕꯥꯛꯇ ꯀꯨꯜꯂꯒ ꯀꯩꯅꯣꯗꯅꯦ ꯑꯩꯈꯣꯏ ꯆꯥꯛꯀꯥꯁꯦ ꯆꯥꯃꯁ ꯑꯃꯗ ꯍꯦꯟꯅ ꯆꯥꯄꯣꯠꯇꯦ ꯂꯩ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯆꯤꯜꯍꯥꯎ ꯊꯤꯗꯦ ꯉꯔꯥꯡ ꯀꯨꯏꯅ ꯃꯔꯛ ꯑꯁ꯭ꯋꯥꯏꯗ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯈꯣꯏ 3-4 ꯐꯝꯃꯦꯕ ꯉꯁꯥꯏ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯒꯤ ꯑꯩꯅꯅꯦ ꯍꯧꯒꯠꯂꯒ ꯂꯥꯛꯀꯥꯟꯗꯗꯤ ꯑꯩ ꯐꯅꯦꯛꯇꯨ ꯂꯩꯔꯝꯗꯦꯕ ꯂꯧꯁꯟꯈ꯭ꯔꯕ ꯅꯣꯏ ꯏꯃꯥꯕꯨ ꯂꯧꯁꯟꯕꯅꯦ ꯑꯗ ꯑꯩꯅꯅꯦ ꯀꯅꯥꯅꯣꯝꯗ ꯍꯪꯕ ꯍꯥꯎꯕ꯭ꯔꯥ ꯇꯟꯗ ꯍꯩꯅꯔꯦꯗ ꯁꯨꯝ ꯆꯥꯔꯕꯅꯤꯅ ꯄꯨꯛ ꯊꯟꯕ ꯑꯗꯨꯅꯀꯣ ꯆꯨꯄꯥ ꯕꯤꯁꯀꯨꯠ ꯀꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯄꯨꯛ ꯊꯟꯕ ꯑꯣꯐꯤꯁ ꯆꯠꯂꯣꯏꯗ ꯆꯠꯀꯅꯤ ꯂꯩ ꯉꯁꯤꯗꯤ ꯑꯣꯐꯅꯤ ꯑꯣꯐꯅꯣ ꯂꯣꯏ ꯅꯥꯏꯠ ꯂꯣꯏ ꯀꯥꯏꯗꯦꯅ ꯑꯩꯈꯣꯏ ꯅꯥꯏꯠ ꯑꯣꯐꯁꯤꯗꯤ ꯉꯁꯤ ꯑꯌꯨꯛ ꯍꯜꯂꯤꯁꯦ ꯍꯌꯦꯡ ꯑꯗꯨꯝ ꯑꯌꯨꯛꯇ ꯑꯗꯨꯝ ꯆꯠꯇꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯅꯣꯡꯃ ꯄꯨꯔꯥ ꯅꯠꯇꯦ ꯑꯗꯨꯅꯤ ꯅꯪ ꯈꯪꯉꯔꯣꯏꯌꯦꯅ ꯃꯔꯨꯞꯇꯤ ꯐꯪꯈ꯭ꯔꯕ ꯃꯔꯨꯞ ꯐꯪꯗ꯭ꯔꯤ ꯃꯊꯪ ꯆꯍꯤ ꯖꯨꯟꯗ ꯐꯪꯗꯣꯏꯅꯤ ꯑꯣ ꯌꯥꯝ ꯃꯥꯜꯂꯤꯅ ꯀꯌꯥ ꯇꯥꯕ ꯅꯪ ꯀꯩꯁꯦ ꯀꯨꯏꯗ꯭ꯔꯦ ꯏꯃꯥ ꯃꯊꯪ ꯆꯍꯤ ꯀꯨꯏꯗ꯭ꯔꯤ ꯍꯟꯗꯛ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯅꯪ ꯁꯤꯗꯤ ꯊꯥꯖꯃꯟꯗ꯭ꯔꯣ ꯊꯥꯖꯜꯂꯤ ꯀꯌా ꯇꯥꯒꯦ ꯍꯥꯏꯕ ꯑꯃꯃꯨꯛ ꯇꯥꯏ ꯑꯣ ꯅꯪꯕꯨ ꯊꯕꯛ ꯆꯪꯗꯣꯏꯕ꯭ꯔꯣ ꯁꯤꯅꯗꯤ ꯌꯥꯔꯣꯏ ꯅꯪꯕꯨ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯤ ꯑꯩ ꯇꯧꯒꯦꯕ ꯁꯨꯝ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯊꯥꯔꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯅꯥꯅꯣꯝꯗꯨ ꯁꯤꯖꯤꯜꯂ ꯀꯩꯅꯣꯝꯗꯤ ꯇꯧꯔꯕꯣ ꯇꯧꯁꯨ ꯃꯥꯁꯨ ꯑꯦꯛꯖꯥꯝ ꯀꯟꯅ ꯊꯥꯕ ꯀꯟꯅ ꯀꯩꯅꯣ ꯇꯧꯅ ꯀꯔꯤ ꯊꯥꯔꯤꯕ ꯃꯥꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯊꯥꯖꯟꯕ ꯒꯣꯔꯃꯦꯟꯒꯤ ꯑꯗꯣ ꯃꯣꯏꯗꯤ ꯁ꯭ꯋꯥꯏ ꯑꯦꯛꯖꯥꯝꯁꯦ ꯀꯨꯏꯔꯦ ꯃꯃꯥꯡꯁꯤ ꯊꯥꯖꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯑꯦꯛꯖꯥꯝꯗꯨ ꯊꯥꯕꯒꯤ ꯃꯇꯝꯁꯨ ꯍꯥꯏꯗ꯭ꯔꯤ ꯍꯥꯏꯗꯣꯛꯄꯤꯗꯦ ꯃꯣꯏ ꯑꯁ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯑꯗꯨꯝ ꯂꯩ ꯑꯗꯨꯅꯗꯤ ꯌꯥꯗꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯃꯨꯛ ꯇꯧꯁꯜꯂꯤꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯤ ꯁꯣꯛꯄꯁꯦ ꯑꯃꯉꯩ ꯑꯃꯨꯛ ꯄꯥꯗꯣꯛꯄꯤꯁꯦ ꯑꯦꯝ ꯑꯦꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ ꯐꯔꯦ ꯐꯔꯦ ꯀꯔꯤꯅ ꯃꯥ ꯊꯥꯗꯣꯏꯕ ꯅꯣꯏꯗꯤ ꯑꯁꯨꯝ ꯀꯥꯔꯇꯨꯟ ꯍꯨꯏ ꯍꯤꯡꯒꯣꯜ ꯃꯥꯜꯂꯦ ꯀꯅꯥ ꯈꯪꯍꯧꯗꯣꯏꯅꯣ ꯄ꯭ꯔꯦꯝꯖꯤ ꯅꯠꯇꯦ ꯀꯥꯝ ꯁꯣꯡꯉꯒꯤ ꯑꯝꯇꯣꯡꯕꯒꯤ ꯀꯔꯤ ꯂꯩꯒꯦ ꯊꯥꯅꯕ ꯃꯣꯏ ꯍꯤꯡꯒꯣꯜꯁꯦ ꯀꯣꯏꯔꯤꯌꯦ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤ ꯅꯍꯥꯟ ꯂꯩꯕꯥꯛꯀ ꯊꯥꯗꯕꯗꯣ ꯂꯩꯕꯥꯛꯀ ꯊꯥꯗꯕꯗꯣ ꯐꯔꯦ ꯐꯔꯦ
leibak thadau na ti leibak to makha da gi leibak to kokhat pa pa ba le hau to aduga amu mathaki du na makha da chini te moi si athai na di ke no yam phari na leibak le hau yam phai ja ke no yam thari na makha da ni ke no yam du yaw kana na ko di na du ang tong na ka ko ko di ma ba hai bo kana la kre e pe ba e ya yam pai suma masa si yo pe masa yam pai ke ti pe jam pa oi kana to la aha ni bobo chang ngồi chang gì Paris thì có mai tàu rồi Paris sat pa yam ngam re ngam Ngâm rồi cái nào ngâm mà đến chỉ cái đó. Paris bo Paris yam kal le Paris Mà chắc có. tumin jage thế nó sao tumin jage Paris som da pharok tre ma cái gì Quay cô phải chạy đi mà xong được kỳ nó Anh có sao mà ta không có cái sao không có Ôi ôi bro nó xí cha rồi giờ mang cái À, ra chỉ có cái bên là sao đâu. Nên cả bên trong xe đó người ta cũng như mà là mình ra. cái câu gì ai phone gồm tao Cái gì ạ? hồi âm tao phone hơi câu gì đầu thua là cái cái nó đâu thôn bài chỉ có chỉ đầu thua là gì ui nè mà không để cái không nói gì cái Nó có cái gì vậy? tôi chứ tôi Ai để đi qua? na để Mà hả có cái gì tao mà đi cái gì? học cái gì anh nghe gì cái không có tiền tao nghe 좀 살아쳤는 그 도는 딱 살아쳤다 와. tuition rồi đấy chứ khiết kì thiết bảo. Không được. Cái này nào rồi nó nên khăn được. âm tới nào tao nó trói ông cân lên Nào thì azo. 이게 아니지. 아무 친구 아니에 봐 이게 다 이게. xin đục 좀 꾸이래 되고 mà 좀 nói câu 못 살까 내가. ngã là cái tàu này bà cũng được thì ốc rồi bà phần cái ta sẽ làm sẽ là gì 에이, 나네 가나 들어오면 콩을. quy yên tốt quá quy yên tốt làm lại lên này cây Nó cũng là cái cầu này là tôi lau nó cầu thì nó có cái gì mà không. 가나노. Nó không cái này. xin ăn lại vậy thì khăn Cái gì? sạc sạc hay là em Sao cái rồi. sạc sướng Sạc. Ta sẽ mà ra làm gì nào? Mà nó có 아티라라 와이가이자. 마제 하다. 타다야. 까지 사나 봐. 펜싱 thang thì nào kaya taja di fa. Wang man na ang aman de ay. Nga mà để cố phải lại với mình sạc có làm được không? mà chỉ có số điện thoại với mình mày ăn em rồi Mấy anh thì mà này ruộng làm sao nào? Wang ông ăn em nhau em đi ông mới đi cái này nó tao video ông ấy mà đi nữa xong mình lấy nó ăn mà tôi sang này thì nó sẽ đi được kaya di kendel. Pachaga di pangjala. ประชาธิปัตย์ดีนะหมดดูจัดประกวดประแมวนะดูจัดลิมันอยู่จ้าบัทักว่าเลยลงจ้าบ่ Sana. เราบ่ไงเนาะ Ay ay sa bro. No ay pachaga di pangjala. Sana ba ni ne hay ba? Sana ba ni ba? เมดเดิลกี่กาโดเมดเดิลยังฟังอยู่ Ah. เมดเดิลกี่กาฟังกี่แม่ดูดูยังเนาะไอ้น้องเลยอันนั้นคือฟังอยู่เองถ้าว่ากูมาสั่งคนตัวเดียวมาเนี่ยเสียงกี่เดือนมันจะชัดดีตัว Ite di. เต้ยฟังนี่นะ Mi ke am sana ke ba? ไม่มียามันใช่ดีๆครั้งเดียวแต่ตัวก็อาจจะคงเราปรับได้เลยนะ Oh. Mau ji ko malaba dum lay bro. คงเราปรับเลย Kuya na no mahal ma. Kita ay ko malaba jale he. Anh này đi cô có cái gì nữa? Sana no. ครั้ง Ah, kije yo. อืมกิจารีไปชุกเต้าดีให้จริงเลยคุยมาพูดนะมีทุกเต้าเดินเต้าเดินเนี่ยยุ่งจะสั่งหมดละ Tau dai ne do. เต้าเดินเนี่ยไอ้ที่คุยจริงไม่ได้คำว่าต้องลากกี่เดือนเนี่ย Sau đó nó mình là lao đấy. Anak-anak tapi ni mana? ตัวน่ารักกูน่ารักสมัยมันตรามเลยแกชุ่มตรามเลยตรามว่าชุ่มจับเป็นปานปี Ayam baloi hai bra. ไอ้แล้วให้ยูจุ่มไว้ที่ใจใครตกปะ
ꯄꯨꯟꯅ ꯁꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯅꯠꯇꯦꯕ ꯃꯥꯏ ꯂꯦꯡꯒꯥ ꯑꯃ ꯅꯠꯇꯦꯕ ꯆꯍꯤ ꯃꯣꯏ ꯆꯍꯤꯒꯤ 3-4 ꯑꯗꯒꯤ ꯆꯍꯤ ꯑꯉꯥꯡ ꯃꯆꯥꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯒꯤ ꯆꯍꯤ ꯑꯆꯧꯕ ꯌꯥꯝ ꯑꯍꯟꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒꯤ ꯆꯍꯤ ꯃꯣꯏ ꯃꯤ 2-3 ꯑꯗꯨꯃꯥꯏꯅ ꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯈꯜꯂꯦꯅ ꯑꯗꯨꯒ ꯆꯠꯂꯤꯕ ꯃꯄꯥꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯏꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯑꯍꯩꯕ ꯌꯥꯝ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯖꯃꯨꯗ ꯇꯧꯔꯤꯗꯨꯁꯨ ꯃꯣꯏ ꯅꯨꯄꯤꯅ ꯄꯨꯂꯞ ꯑꯣꯜ ꯑꯣꯚꯔꯗ ꯄꯨꯂꯞ ꯐꯥꯔꯁ ꯇꯥꯔꯛꯏ ꯅꯨꯄꯥꯅ ꯁꯦꯀꯦꯟ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯩ ꯃꯤꯗꯣ ꯃꯅꯤꯄꯨꯔ ꯃꯤꯗꯣ ꯄꯨꯂꯞ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯐꯥꯔꯁ ꯇꯣꯞ ꯇꯥꯏꯕ ꯃꯣꯏ ꯃꯌꯥꯡꯒꯤꯗꯤ ꯌꯥꯝ ꯍꯩꯕꯣꯏ ꯍꯩ ꯑꯗꯨꯏꯁꯨ ꯃꯅꯤꯄꯨꯔꯁꯨ ꯌꯥꯝ ꯍꯩ ꯃꯅꯤꯄꯨꯔꯅ ꯍꯦꯟꯅ ꯍꯩꯕ ꯌꯥꯝ ꯂꯩ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯑꯕꯨꯡꯉꯣꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯗ ꯃꯥꯅ ꯇꯧꯈꯠꯂꯛꯏꯁꯦ ꯃꯥꯁꯨ ꯋꯥꯡꯗꯪ ꯋꯥꯡꯉꯗꯅ ꯑꯗꯥꯏ ꯀꯥꯟꯗꯗꯤ ꯃꯄꯥꯟ ꯆꯠꯇ꯭ꯔꯤꯑꯕ ꯍꯥꯏꯕꯗꯤ ꯁꯥꯟꯅꯕꯗꯤ ꯑꯗꯣ ꯑꯍꯥꯟꯕꯗ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯍꯥꯟꯕꯩ ꯂꯣꯏꯗꯦ ꯂꯣꯏꯈ꯭ꯔꯦ ꯑꯍꯥꯟꯕꯩꯗꯤ ꯀꯌꯥꯝ ꯅꯪ ꯍꯩ ꯇꯛꯈꯥꯏꯔ ꯇꯪꯈꯥꯏ ꯌꯥꯝ ꯌꯥꯝ ꯁꯥꯔꯦꯅ ꯏꯁꯤꯡ ꯑꯗꯨꯝ ꯍꯩꯕ꯭ꯔꯦꯅ ꯂꯣꯏ ꯌꯥꯝ ꯊꯣꯛꯈ꯭ꯔꯕ ꯀꯩꯅꯣ ꯒꯤꯂꯥꯁ ꯑꯃ ꯇꯪꯈꯥꯏꯗꯤ ꯑꯗꯨꯝ ꯊꯛꯑꯕꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯆꯥꯛ ꯇꯧꯕꯛꯇꯤ ꯆꯥꯛ ꯆꯥꯎꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯇꯟꯗꯣ ꯆꯥ ꯄꯨꯛ ꯊꯟꯅ ꯄꯣꯊꯥꯕ ꯐꯩ ꯆꯥꯛꯇꯤ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯔ ꯇꯣꯛꯈꯤꯅꯤ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯄꯨꯛ ꯊꯟꯅ ꯆꯥ ꯐꯩꯕ ꯆꯥꯛ ꯆꯥꯃꯁ ꯑꯃꯅꯤꯗꯨꯅ ꯑꯩ ꯆꯥꯏ ꯑꯗꯨꯅꯗꯤ ꯆꯥꯛꯇꯣ ꯑꯗꯨꯝ ꯂꯥꯝꯈꯠꯂꯛꯀꯅꯤ ꯀꯩꯝ ꯄꯨꯛꯁꯨ ꯊꯟꯍꯧꯗꯦ ꯂꯥꯝꯗꯦꯗ ꯄꯨꯛꯄꯨꯗꯤ ꯂꯥꯝꯕ ꯈꯪꯗꯦ ꯑꯆꯣꯏꯄ ꯁꯦꯝꯕ ꯈꯔ ꯆꯥ ꯀꯥꯗꯤ ꯊꯛꯇꯦ ꯑꯩ ꯇꯟꯕ ꯎꯃꯨꯅ ꯑꯣꯐꯤꯁ ꯆꯠꯅꯤꯗꯥꯏ ꯉꯜꯂꯤꯕ꯭ꯔꯣ ꯆꯠꯅꯕ ꯇꯧꯗꯅ ꯑꯩ ꯂꯣꯏꯔꯦ ꯀꯩꯗꯧꯅꯤ ꯑꯥꯗ ꯃꯌꯨꯝꯗꯤ ꯀꯩꯅꯣ ꯍꯩꯖꯨꯒ ꯒꯨꯅꯥ ꯑꯥꯗ ꯂꯩꯔꯤꯅꯤ ꯆꯥꯒꯦ ꯃꯣꯏꯒꯤ ꯑꯃ ꯄꯥꯟꯗꯤ ꯄꯣꯛꯄ ꯀꯥꯏꯗ ꯑꯃ ꯆꯥꯒꯦꯔꯥ ꯂꯧꯊꯣꯛꯑ ꯆꯥꯏꯌꯦ ꯑꯇꯧꯕ꯭ꯔꯣ ꯆꯥꯕ ꯅꯠꯇꯦ ꯍꯩꯖꯨꯀꯥ ꯈꯪꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯣꯛꯅ ꯊꯨꯒꯥꯏꯕꯗꯣ ꯊꯨꯒꯥꯏꯔ ꯃꯅꯨꯡꯗ ꯅꯥꯀꯣꯡ ꯅꯞꯊꯤ ꯃꯥꯟꯕꯗꯣ ꯆꯥꯒꯦꯔꯥ ꯑꯃ ꯆꯥꯅꯤꯡꯗꯦꯗ ꯈꯪꯗꯤ ꯈꯪꯉꯝꯒꯅꯤ ꯆꯥꯔꯝꯃꯅꯤ ꯑꯗꯣ ꯇꯜꯂꯦꯕ ꯆꯥꯗ ꯑꯗꯨꯗ ꯅꯨꯡꯁꯥꯗꯤ ꯐꯧꯗ꯭ꯔꯕ ꯑꯗꯨꯒ ꯃꯥꯗꯤ ꯃꯅꯨꯡꯗ ꯐꯧꯕ ꯌꯥꯎꯕꯗꯨ ꯏꯁꯤꯡ ꯆꯪꯉ ꯆꯥꯏꯗꯅ ꯑꯃꯅꯤ ꯆꯥꯕꯗꯣ ꯏꯁꯤꯡ ꯂꯣꯏ ꯆꯣꯠꯂꯝꯕ ꯑꯗꯨꯗꯅꯦ ꯑꯩꯅ ꯐꯣꯇꯣ ꯑꯣꯏꯅ ꯌꯦꯡꯒꯦ ꯑꯁ ꯏꯃꯥꯏꯄꯦꯝꯃ ꯄꯨꯛ ꯄꯤꯛ ꯊꯜꯂꯦ ꯇꯞ ꯇꯞ ꯆꯥꯁꯤ ꯂꯣꯏꯔꯦꯕ ꯑꯗꯨꯒꯤ ꯆꯥꯛꯀ ꯌꯥꯔꯦ ꯇꯨ ꯁꯤꯡꯕꯗꯣ ꯇꯨ ꯀꯩꯅꯣ ꯍꯩꯖꯨꯀꯥ ꯍꯥꯏꯗꯨ ꯁꯤꯡꯕꯗꯣ ꯅꯤꯡꯁꯤꯡꯉꯕ ꯑꯥꯗ ꯄꯥꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯁꯤꯗ ꯐꯧꯋꯦ ꯍꯥꯏꯗꯣ ꯑꯣ ꯃꯇꯨꯝ ꯃꯇꯦ ꯑꯣ ꯃꯇꯨꯝ ꯀꯩꯗꯧꯅꯗꯣꯏꯕ ꯃꯥꯏꯗꯨꯗꯤ ꯑꯁꯤ ꯌꯨꯕꯤꯅꯦ ꯁꯤꯗꯤ ꯌꯨꯕꯤ ꯃꯈꯥꯗꯩꯗꯤꯕꯣ ꯃꯈꯥꯗꯩ ꯍꯩꯖꯨꯀꯥ ꯑꯃ ꯆꯥꯔ ꯌꯦꯡꯒꯦꯔꯣ ꯑꯃ ꯌꯦꯡꯒꯦꯔꯣ ꯌꯦꯡꯉꯔꯣꯏ ꯌꯥꯝ ꯌꯥꯝꯃꯦꯕ ꯑꯁꯨ ꯌꯥꯝꯅ ꯀꯥꯏ ꯊꯥꯗꯣꯏꯅꯣ ꯀꯅꯥꯒ ꯍꯥꯟꯅ ꯅꯠꯇꯦ ꯒꯨꯅꯥꯎꯅ ꯆꯥꯅꯕ ꯂꯩꯔꯛꯄꯅꯤ ꯑꯣ ꯑꯗꯨ ꯆꯥꯕ꯭ꯔꯣ ꯑꯣ ꯆꯥꯅꯤꯡꯕ꯭ꯔꯕ ꯑꯃꯨꯛꯁꯨ ꯆꯥꯅꯤꯡꯗꯦꯗ ꯍꯥꯎꯔꯝꯃꯣꯏꯗ ꯍꯥꯎꯗꯤ ꯍꯥꯎꯕꯅꯤ ꯀꯌꯥꯝ ꯍꯥꯎꯅꯤꯒꯦꯅꯦ ꯑꯩꯅ ꯑꯃꯨꯛ ꯆꯥꯕꯗꯩ ꯇꯟꯗ ꯇꯣꯛꯑꯦ ꯋꯥ ꯀꯩꯅꯣ ꯇꯧꯃꯟꯗꯅ ꯀꯩꯗꯧꯋꯦ ꯂꯧꯊꯣꯛꯄꯗꯗ ꯋꯥꯕ ꯑꯗꯨ ꯄꯣꯛꯄ ꯊꯨꯒꯥꯏ ꯌꯥꯔꯅꯤ ꯄꯨꯟꯅ ꯃꯥꯏꯁꯤ ꯌꯥꯗꯕꯅꯤ ꯑꯗꯩ ꯑꯀꯟꯕꯗ ꯃꯥ ꯂꯩꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯀꯟꯕ ꯂꯩꯔꯤꯁꯦ ꯃꯥꯅ ꯈꯟꯕꯗꯣ ꯍꯩꯇ꯭ꯔꯤꯕ ꯀꯅꯥ ꯂꯩꯔꯛꯏꯅꯣ ꯒꯨꯅꯥꯎ ꯂꯩꯔꯤ ꯑꯣ ꯒꯨꯅꯥꯎꯁꯤꯅ ꯋꯥꯡꯊꯪ ꯋꯥꯡꯉꯅ ꯃꯁꯛꯀ ꯏꯐ ꯐꯖꯔꯅ ꯑꯉꯥꯡ ꯃꯔꯛꯇ ꯆꯪ ꯌꯥꯗꯦꯗꯥꯏꯅꯦ ꯐꯩ ꯃꯣꯏ ꯑꯗꯨꯒꯤ ꯁꯨꯝ ꯂꯩꯊꯣꯛ ꯌꯥꯄꯣꯠ ꯑꯗꯨꯏꯁꯨ ꯃꯉꯣꯟꯗꯗꯤ ꯍꯩꯍꯧꯋꯤꯗꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯍꯟ ꯃꯔꯛꯇ ꯁꯥꯟꯅꯔꯁꯨ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯍꯧꯋꯤ ꯑꯩꯈꯣꯏ ꯕꯕꯥꯅꯁꯨ ꯀꯩꯅꯣ ꯇꯧꯍꯜꯂꯕ ꯁꯥꯟꯅꯍꯜꯂꯕ ꯀꯔꯤ ꯂꯝꯗ ꯇꯥꯏ ꯉꯔꯥꯡꯗꯤ ꯃꯥꯔꯣ ꯍꯟꯗꯛꯀꯤ ꯆꯠꯇ꯭ꯔꯤ ꯆꯠꯇꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯏ ꯂꯣꯏꯔ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯆꯠꯅ ꯃꯊꯪ ꯆꯍꯤꯗꯤ ꯀꯨꯏꯗ꯭ꯔꯦꯕꯣ ꯗꯤꯁꯦꯝꯕꯔꯒꯤ ꯑꯣ ꯆꯍꯤꯒꯤꯅꯤꯅꯦ ꯆꯠꯂꯤ ꯃꯌꯥꯝꯗꯣ ꯍꯣꯏ ꯆꯍꯤꯒꯤ ꯊꯥꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯌꯥꯝ ꯌꯥꯎꯋꯦ ꯃꯅꯤꯄꯨꯔꯤ ꯃꯣꯏ 30 ꯁꯨꯏ ꯑꯣ ꯌꯥꯝꯖꯥꯠꯅꯤ ꯌꯥꯝꯃꯦ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯄꯨꯂꯞ ꯆꯠꯄ ꯃꯣꯏꯅ ꯑꯣꯐꯤꯁ ꯆꯠꯀꯅꯤꯗ ꯆꯠꯇꯣꯏꯅꯤ ꯏꯔꯨꯖꯔꯣꯏꯗ꯭ꯔꯥ ꯌꯨꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯁꯝꯒ ꯀꯛꯀꯦ ꯇꯧꯔꯒ ꯀꯛꯍꯧꯗ꯭ꯔꯦ ꯉꯥꯡꯁꯨ ꯀꯛꯍꯧꯗ꯭ꯔꯦ ꯉꯁꯤꯁꯨ ꯀꯛꯇ꯭ꯔꯦ ꯑꯩꯁꯨ ꯀꯛꯑꯔꯣꯏ ꯑꯩ ꯀꯛꯑꯗꯤ ꯀꯩꯅꯣ ꯁꯪꯕ ꯌꯥ ꯄꯥꯝꯃꯨꯗ꯭ꯔꯣ ꯀꯛꯀꯔꯣꯏꯗꯤ ꯌꯥꯏ ꯀꯩꯅꯣ ꯊꯦꯡꯉꯣꯏꯗ꯭ꯔꯣ ꯅꯪ ꯊꯦꯡꯉꯗꯤ ꯆꯥꯛ ꯑꯩꯁꯨ ꯏꯔꯨꯖꯔꯦ ꯒꯥꯔꯤꯒꯨꯝꯕꯗꯤ ꯂꯩꯔꯝꯅꯤ ꯐꯠ ꯐꯠ ꯕꯣꯏ ꯀꯥꯟꯁꯤꯔꯥ ꯎꯝ ꯕꯣꯏ ꯀꯥꯟꯁꯤꯔꯥ ꯌꯥꯏ
ꯀꯅꯥꯅ ꯍꯧꯖꯤꯛꯀꯤ ꯃꯔꯛ ꯑꯩꯈꯣꯏꯗ ꯂꯩꯍꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯦꯝ ꯀꯧ ꯑꯦꯝ ꯀꯧ ꯑꯦꯝ ꯊꯥꯛꯇꯣ ꯌꯥꯎꯕꯅꯦꯕ ꯑꯕꯨꯅꯥ ꯍꯣꯏꯗꯤ ꯑꯋꯥꯡꯕꯗꯨꯔꯣ ꯃꯥ ꯍꯟꯗꯛ ꯀꯔꯤ ꯁꯝꯖꯩ ꯀꯥꯃꯣꯏ ꯁꯝꯖꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯛꯑꯦ ꯃꯥꯒꯤ ꯁꯝꯗꯤ ꯄꯨꯂꯞ ꯁꯤꯠꯂꯥꯜꯂꯒ ꯑꯗꯨ ꯂꯣꯏ ꯅꯥꯟꯊꯣꯛꯄꯅꯤꯅ ꯄꯩꯁꯥꯗꯣ ꯄꯥꯝꯃꯣꯏ ꯑꯥꯗ ꯂꯨꯄꯥ 50 ꯂꯧꯈꯤꯅꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯛꯄꯅꯦꯕ ꯁꯝ ꯀꯛꯅꯕꯗꯣ ꯂꯣꯏ ꯂꯩꯕꯅꯤꯅ ꯍꯣꯏ